Howdokhre Lebapupo Nimita, Prime Minister Narendra Modi na Haksel scheme Ayushman Bharat Pradhan Mantri Jan Arogya Abpmjay scheme Howdokhre. Masi hana leiramba scheme dagi sauthorakpani. Scheme asigi makhada chahi humputara amadi mathakta leiba miyoina income gi khenaba thamdana Ayushman Bhaya bandana card utlaga hospital singda free da layengba yagani. Hairiba scheme asina chahida lupa lakh mangagi layeng singi khudongchaba piri. Haksel initiative ki asigi matangda wa ngangbada ngarang Chief Minister N Biren na Manipur da su hairiba scheme asigi khudongchaba lawbiyu hairakli. CM na athuba matamda Health Minister amadi senior citizen sing baton tawduna scheme asi hawdokpagi official thorom ama silanglagani hairi. Chief Minister na haksang phana leibana athoiba lanni haibada yumpham oiraga Manipur gi oina scheme asi lakthokkhibani. Manipur da Haksel project asi Chief Minister gi Haksel tengbang haina English 2019 gi January 19 da lakthokkhibani. India pumbagi oina Ayushman Bharat haina English 2019 gi September 12 da launch tawhi. Scheme asi hawdokhibada lupa lakh amma natragana ani oiramgani. Hawjikti masi lupa lakh manga gi senpham oire. PM na hawdokhiba health project asi lupa crore 12 ga chanipan yankhai gi senphamni. Masina senior citizen million chatukta khudong taba pibagi pandam thamli hairi.